Nifutaruk Suba Assam Rifles ki Kangbu Amana Ngasi Ayuk Kakching ki Panjao Pallumda Leiba Arambai Tengol ki Kuntaruk Suba Unita THIBA HUMBAGI THABAK CHATHAKHIBAGA LOINANA MAFAM ADUDA LEIRAMBA KHUN NGAKPA MEEOI Kuntaruk FAGATKHRE FAGATLABA ADUDA Arambai Tengol ki Unit asigi Commander amasu iyawi hairi Hauzik fawagi oina fangba pauda KHUN NGAKPA Tara Kakching ki SP Office ta Kusinaramkhre Masigi Manungda KHUN NGAKPA Naha Tarukti Hauzik Chathariba Class 10 amadi 12 ki exam sing Thagadaba Yaubana Maram Oiraga Thadokre Hairi Lemhauriba KHUN NGAKPA Kundi Hauzik Fawagi Oina Thadoropagi Pau Fangba Leitri Masiga Loinana AT gi Unit Aduda Kuchu Kulai Fagatpa Laikibra Haibagi Matang Disu Akupa Pau Fangba Leitri Amaromda Ngasi Ayuk Assam Rifles ki Kangbu Aduna KHUN NGAKPA Sing Faba Lakpa Aduda Mafam Adugi Akoibada Leidiba Nupi Kayana Tholaktuna KHUN NGAKPA Faduna Puba Yaroi Haiduna Makoigi Gari Sing Thatuna Thamki Adubu Tungdan Namduna Assam Rifles ki Kangbu Sing Aduna KHUN NGAKPA Sing Adubu Puduna Chetki Haidi Tungda Ngasi Numit Yungba Aduaida Faziluba KHUN NGAKPA Kudimak Thadorakre Haidi Thaudo Adugi Matangda Maira Paibi Lutingbi Amana Fongdokibada KHUN NGAKLIBA Singbu Faduna Puba Haibasi Civil War Ama Thoknaba Sinbani Maramaduna Kana Amatana KHUN NGAKLIBA Isa Sing Faduna Puba Yaroi Haiki Kakchingki Leiba Arambai Singki Papa Hore Habaki Pautare Hose Mama Sing Kaya Lady Habase Moy Kangdermane Isasing Papa Patayaroi Aduna Civil War Tona Nabaki Mata Singira Kano Aduna Arambai Sing Papa Patayaroi Habase Mama will be going to Kolone Habase Mayam Back Manipur Leiba Mama Kudimon Kange Aduna Isasing about the Papa Yaroi Mama Pumano Topira Logi Isasabu Ngaks and Nabaki Matamoya Habase Mama will be going now Asuk sang rapat sahi anise isasin mungasen dan la pning kasi kesun ta bata kasi isasin phaba hore hai bata ta ku thamosi lai ya de tuna